Amazon forest asi mafam asigi pak chawba top ing asagi phibam amadi masida leiriba posak khuding malengi atei mafamda leiriba jiba amadi posak singdagi yamna khenaba amadi mystery oibasu helibani. Centuries kya mamangdagi mafam asi explorers kyagi pukning sumhatpa amadi mafam asigi matangda anauba discovery kya tawnaba explore tawnai. Suglava jungle asigi manung asida explain tawbada waba adugumlaba mafam kya amadi thodok kya thokli. Ngasigi video asida scientist singbu samamna hankiba Amazon da tawkiba discovery mangagi matangda aikoi punna khangminase. Number 1 da Boiling River. Local mioisingnadi Boiling River asibo Sane Timpiska hariga khangnai. Turel asi 2011 da Andres Ruzo kova scientist asina Amazon da satkiba trip amada ihan hanbo oina discover tawkibani. Turel asigi matangda Ruzo gi grandfather na mangonda haibikibani. Masidagi Ruzo na turel asibu thinabagi damak Amazon da satkibani. Sahi kya thirabagi tungda mahakna Boiling River asi thengnaki. Aduga mahakna thizilluraba matung fanglakliba report adudadi scientist community singbo angakpa ama chalhanki. Perugi Mayantuyaku hariba region asida leiriba turel asi chawrapna 25 meter muk pai aduga 6 meter rom lui. Turel asi kilometer 3 muk sangi. Aduga turel asigi temperature asi mafam kharadadi 91 degrees Celsius fawwa yawi. Masigi asaba asimakti second kharada yerum ama ising asigi mathakta irai laina tawba yaribani. Mafam asi toxic smell sing haibadi yamna mahu kanba manam sing marang kaina thokpadagi mafam asida jiba panba leiba ngamde. Soidanaga tasillurabasu ngasaigi yerum tawba dumaina oikhidawribani. Loss of nature gi matunginadi turel asi asumna leiribasi leifam thoktabani haina scientist singna khalle. Temperature yamna wangba ising asimakti steam tawduna evaporate tawgadabani adubu normal oina turel ateina leiriba asumna leibasidani yamna chamamnaribasi. Scientist singna mafam sigi matangda changyeng kya hanjin tawduna asauba turel asida lotuna leiriba angakpa sing asi safongnaba honaduna lagli. Adubu hena thizilikai mystery oibagi chang asi sum hengalakhi. Makhoina turel asigi irol nungda volcanic activity natraga geothermal gi energy singdagi thorakpa maisa oigadra haina fawba yenglabani adubu mafam asidadi mathakta pankriba sing asigi khudam amata su phanglamde. Theory kharanadi mafam asigi manungda earth core gi langlaba mahi singna marang kaina leibadagi mafam asi asumna oirakpani haina su palli. Adubu theory asigi evidence leitabadagi proof tawba ngamkhide. Asuk saba temperature asi naturally ohilaklibasi angakpa ama chanduna ngasi su leiri. Karigumba mafam asi mahausadagi leirakpa oiragadi prithivigi atai mafamdasu masiga manaba turelsing leifam thokpani. Adubu ngasi fawagi oinadi Amazon da leiriba Boiling River asi natana atopa mafam amatada masiga manaba discover tawkiba leitri. Number 2 da Stonehenge of the Amazon. Mafam asi Brazil amadi Bolivia gi tainaba mafam da leiri. Stonehenge asi granite block singdagi kakthaduna sembani. Nung khara amadi 9 feet muk wangbasu yawe. 33 acre muk pak chawba mafam asida achawba nungdagi hauraga apipa nung singna koirok koina mafam asida punna leiri. Masi astronomical natraga ritualistic ki purpose oina sijinnanaba thawoigi thamlibani haina expert singna mot piri. 1970s ki matam asida Mariana Kebrek hariba archaeologist asina mafam asida chatlubadagi mafam asigi matangda thijinba horakkibani. Mafam asigi jaga kharada umangi sarukta yamna songbadagi thijinbada apanbu oikhi. Masidagi modern technology sing sijinnaba yaraglaba matam haibadi satellite singi mateng loduna mafam asigi matangda amuk thijinba horakki. Amazon gi Stonehenge asi sahi lising anigi mamangda sarambo oini hairi. Aduga England ta leiriba Stonehenge asidagi su ngangkhatna sarammi haina thijillabagi tungda khangba ngamlakhi. Hariba Stonehenge asi 800 BC amadi 200 AD gi marakta leiramba mafamdugi mioi singna sarambo oini haina su khanki. Discovery asina Amazon asida mamangda civilization kya leirammi amadi pak sauraba mafam asi tasengnamakki mamangaide yamna saukhatlamba civilization sing leirammi haibasida hena thajanaki.
Mioi kharanadi mafam asi ritual sing amadi astronomical singa mari leinaba mafam oini haibasida hena wakhal thamkhe. Circular design da leiriba mafam asi matamdugi calendar oina sijinnaramba natraga celestial event singi track taunaba semkibo oini haina expert kyana phongdokle. Mafam asida leiriba mioi sing asi nature ga yamna hena sagonaduna leiba maramna makoina star amadi planet singi movement sing yamna kupthana khanglambagi oithokpasu lei haibasini. England gi Stonehenge asidi civilization amana sarambani haibasida chingnadre adubu Amazon gi Stonehenge asidi nungsing asigi mawong matau asi amaga iman manade. Masina maram oraga Stonehenge asi tongan ba civilization singi mioi singna centuries kya changna makhoi gi oiba mawongda sarambo oini haina expert kyana phongdokli. Masi kanana sarambano amadi kari maramgi saramlibano haiba wahang asi thoglei. Theory amana asumna hari madudi mafam asigi mioi sing asi astronomy gi knowledge leiba Egyptian singdagi inspire oiduna semkibo oini hairi. Masigi khudam mamoina Egypt ki pyramid asigi structure asiga mawong manaba khudam kya Stonehenge asida mami tari. Atopa theory amana haribana mafam asida leramba Inca civilization asi adukimatik saukhatpa amadi space ki maramdasu yamna kupthana nainaba ngamba civilization ni hairi. Civilization asigi mioi sing asina European singna mafam asi yauraktringei mamangda sakhibo oini haina su phongdokli. Adubu asumba wafamdi karino haibadudi khangba ngamba natte. Number 3 da Jane earthworm. Haukiba sahi khara asida Amazon asida yamna unusual oiba posak amadi thodok kya thokhrabani. Masina scientist sing asina khangbagi chang wangmada leiribani. Mayam sigi marakta giant earthworm asi so amani. Earthworm asi scientific name da Glossocolcidae kawe. Aduga masi aikoi swaida uriba tintrok sing asigadi pungkhet khetnaba haibadu oiribani. Masi 3 meters fawba sangi aduga 1.5 kg muk lumme. Masina prithivida leiba khwai chawba earthworm haibadu oiri. Yamna chawba earthworm asi ahan boina Amazon da 2014 da thengnarakibani. Masidagi forest asigi mafam kayada masing laknamdana thengnarakpa horakhe. Aikoi swaida leiriba tintrok singdi lainung manungda leibani adubu umang asida leiriba tintrok sing asidi leibaki mathakta lin amagum chattuna leiri. Aduga tin sing asigi diet asi u singi mara sing asina oiri. Yening tha matam asida hariba earthworm asigi species asi marang kaina sandorai haibadi macha poklei haibani. Number 4 da Jane water lilies. Victorica amazonica hariga sukhangnaba Jane water lilies asina malemda leiriba khwai chawba water lilies ki species oiri. Masi 1801 da Jenny Beret hariba explorer asina discover tawkhibani. Water lily asigi scientific name oiriba Victorica amazonica asi England gi Maharani Victorica bu ikai khumnaba utpoina explorer asina Maharani asigi mingthol lawduna thonkhibani. Hariba lily asi 9 feet fawba pakna mahaki mana asi sandoi. Aduga masigi mathakta 65 pounds muk lumba posak fawba thamba yai. Lily asigi mana asina konkhatlibasi mafamdugi fibamna yaraktraduna ising imai hengalakpa matam asida ising aduna mana asi lufan kidanaba tauduna leinaba naturally mana asi thekatuna leiribani haire. Adugi yamna interesting oribasina lily asidagi sandorakpa angauba lei asina gihongi manamda yamna nungsiba manam ama thadoi. Hariba angauba manam nungsiba lei asi numit nini khaktang salamlaga mangki. Aduga masina numidangi matamda lei asigi manambu nungsibadagi paisilakpa tin kya fazili. Adubu hariba lei asi mafam asigi ecosystem da akaiba kya lakpadagi satkadaba matamda fawba salaktaba yaurakle. Climate change amadi deforestation na maram oiraga paksanna horiba lily sing asisu mafam asidagi mangkiba yabagi akiba du leire haina expert kyana phongdokli. 2001 da Bolivian government na mafam asida leiriba water lily sing asibo natural treasure amani haina lauthokhi. Aduga masibo hiram amatagi thawong singna hana leiramliba mafam asidagi manghanba yaroi haina athingba kya thamkhi. Number 5 da the electric eel.
ꯏꯜ ꯑꯁꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯃꯤꯡꯗ Electrophorus electricus ꯀꯧꯏ꯫ ꯃꯁꯤ ꯏꯜꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯥꯏꯐꯤꯁꯀꯤ ꯃꯅꯨꯡꯗ ꯆꯜꯂꯤ꯫ ꯑꯦꯃꯥꯖꯣꯟꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯏꯜ ꯑꯁꯤ ꯐꯪꯏ꯫ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯕ꯭ꯔꯥꯖꯤꯜ, ꯄꯦꯔꯨ, ꯕꯣꯂꯤꯚꯤꯌꯥ, ꯀꯣꯂꯣꯝꯕꯤꯌꯥ ꯑꯃꯗꯤ ꯚꯦꯅꯦꯖꯨꯂꯥꯗ ꯌꯥꯝꯅ ꯍꯦꯟꯅ ꯐꯪꯏ꯫ ꯃꯁꯤꯅ ꯃꯄꯨꯡ ꯐꯥꯔꯛꯄꯗ ꯐꯤꯠ 9ꯃꯨꯛ ꯁꯥꯡꯏ ꯑꯗꯨꯒ ꯏꯜ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯤꯕꯁꯤꯅ ꯃꯉꯣꯟꯗꯒꯤ 600 ꯚꯣꯜꯠ ꯐꯥꯎꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯅꯕ ꯂꯩꯖꯩ꯫ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯇꯥꯟꯕꯗ ꯁꯤꯖꯤꯟꯅꯩ ꯑꯃꯗꯤ ꯑꯆꯧꯕ ꯖꯤꯕ ꯀꯌꯥꯗꯒꯤꯁꯨ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯕ ꯉꯝꯃꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯁꯤꯅ ꯃꯉꯣꯟꯗ ꯌꯥꯎꯖꯔꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯆꯥꯡ ꯑꯁꯤ ꯃꯥ ꯃꯁꯥꯃꯛꯅ ꯔꯤꯃꯣꯠ ꯇꯧꯖꯕ ꯌꯥꯕꯁꯤꯅꯤ꯫ ꯉꯥ ꯃꯆꯥ ꯊꯦꯡꯅꯔꯒꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯈꯔꯗꯃꯛ ꯊꯥꯗꯣꯛꯄ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯖꯤꯕ ꯊꯦꯡꯅꯔꯒꯅ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯆꯥꯡ ꯑꯁꯤ ꯋꯥꯡꯅ ꯊꯥꯗꯣꯛꯏ꯫ ꯃꯁꯤ ꯉꯝꯂꯤꯕꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯅꯤ꯫ ꯏꯜ ꯑꯁꯤꯅ ꯑꯇꯩ ꯉꯥꯁꯤꯡꯒ ꯃꯥꯟꯅꯗꯅ ꯂꯦꯡꯗꯅ ꯇꯨꯝꯕꯁꯨ ꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯡ ꯑꯃꯔꯣꯝ ꯂꯩꯔꯕꯗꯤ ꯃꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯏꯅꯔꯖꯤ ꯑꯁꯤꯁꯨ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏꯔꯤ꯫ ꯍꯥꯏꯕꯗꯤ ꯄꯨꯡ ꯑꯃꯔꯣꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯆꯥꯔꯖ ꯇꯧꯖꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯖꯤꯕ ꯑꯁꯤꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯉꯛꯂꯤꯕ ꯑꯁꯤꯅ ꯑꯇꯣꯞꯄ ꯀ꯭ꯔꯤꯌꯦꯆꯔꯁꯤꯡꯗꯒꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯒꯗꯧꯔꯤꯕ ꯑꯇꯣꯞꯄ ꯖꯤꯕ ꯑꯗꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯀꯪꯐꯥꯟꯗ ꯃꯤꯇꯔ 2ꯃꯨꯛ ꯆꯈꯠꯇꯨꯅ ꯌꯥꯝꯅ ꯀꯨꯏꯅꯁꯨ ꯂꯩꯕ ꯉꯝꯃꯤ꯫ ꯃꯁꯤꯗ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯈꯜꯂꯤꯕꯁꯤ ꯗꯣꯜꯐꯤꯟ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯏꯁꯤꯡꯗ ꯂꯩꯕ ꯖꯤꯕꯒꯨꯝꯅ ꯍꯥꯏꯔꯤꯕ ꯏꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯟꯕ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛꯁꯤꯡꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇꯗꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯇꯧꯕꯁꯨ ꯉꯝꯃꯤ꯫ ꯏꯂꯦꯛꯇ꯭ꯔꯤꯛ ꯏꯜ ꯑꯃꯅ ꯌꯥꯝꯅ ꯂꯥꯞꯂꯤꯉꯩꯗꯒꯤ ꯁꯤꯒꯅꯦꯜꯁꯤꯡ ꯊꯥꯗꯣꯛꯏ꯫ ꯃꯁꯤꯅ ꯂꯥꯛꯂꯤꯕ ꯑꯇꯣꯞꯄ ꯏꯂꯦꯛꯇ꯭ꯔꯤꯛ ꯏꯜ ꯑꯗꯨꯅ ꯑꯃꯨꯛ ꯁꯤꯒꯅꯦꯜꯁꯤꯡ ꯍꯜꯂꯒ ꯊꯥꯈꯤ꯫ ꯃꯁꯤꯗꯒꯤ ꯔꯤꯃꯣꯠ ꯁꯤꯁꯇꯦꯝ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯊꯥꯗꯣꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯣꯐ ꯇꯧꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇꯗꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯇꯧꯕꯁꯨ ꯉꯝꯂꯤ꯫ ꯃꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯉꯝꯕꯗꯒꯤ ꯀ꯭ꯔꯤꯌꯦꯆꯔ ꯑꯁꯤꯕꯨ ꯍꯦꯟꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯍꯜꯂꯤꯕꯅꯤ꯫